ngasi phone ki ba tuan tuan ma si phone sing dagi maroi ba pau sing khong ka charaga mayam da share tawjage ahan bada class 10 12 exam thaga dori ba mahiroi singi marai bak tang tam ba ngamdre emsu bosem kosem amada atai board singna conduct toba class 10 amasum 12 exam thaga dori ba mahiroi singi achauba sangyeng parikya asi mayokna ba ngamgadra haibasi haujik leiriba phibam asinadi oithokpagi wangbada leiri haina all Manipur Student Union emsu na phongdorakli mahiroi singi achauba sangyeng parikya asi mayokna ba ngamna ba akhana ba thaurang amata haujik phawbi oina laingak na thabak pakhat pirakpagi mami udabasi lamdam asigi mahiroi singi yamna lebak thibane matang asida lamdam asigi lanai mahiloi sing ayambadi laichat asina athingba thamlingai manung asida mahiroi singna online class toba yauna ate ate pambai khara sijinaduna mahiroi singbu mahi masing khara da oirabasu takpi tambinaba honaba aikoi punamang uba phangli amaromda yamna lebak thiribadi lainga ki mahiloi sing ayambada tamliba mahiroi singi maraibak kamdaugadage haibasi laingak na matam sana miyeng sanghauba sumgani haujuk oirakliba phibam asida mahiroi singna karamna class 10 amadi 12 exam thaba haibasi achauba wang ama oiri mahiroi singi tungi laibak lepkadaba achauba sangyeng parikya asi mayoknagadoriba mahiroi singi asada haujuk lairiba phibam asida sarangnaba langtaknaba kya poklibasi matam sana yengsinduna karigumba thabak khara paikhat haudrabadi tungda khunai asigi mangjaba soiduna oirakani lenga ki mahiroi sing ayamba thagi salary sauna phangba oja kyana haujuk oirakliba phibam asida tuminna laisinba si tungi maraibak lepkadoriba mahiroi sang singda tamliba mahiroi singi oinadi lebak thibani lenga ki education department gi yathang ngaiduna laithokpa chumloi lairik tamba phangdraba mahiroi singi dama karigumba kharadi tawpham to I hainasu phungdorokli haina poksisna makhatari makha chatharak poina topa paw manamo tobacco product pushilakliba nan manipuri sing athubra changjarakadabani haujik nan manipuri karbar tawbusingna ahenba sakti sijinaduna masagi khuchabi transporter singa kwamana tobacco product sing pushilakliba si KSA da athubu matamna changjarakadabani haina KSA na wamang yalakli Kanglaipak Student Association KSA gi office ta pangthokpa pawgi mifam amada association asigi HRD secretary Remen Sibamchan haiki COVID-19 laisat sandorakpa asigi section thorang oina India lengakna Ministry of Health and Family Welfare Tobacco Contract Division under secretary na hokiba April tarada thokiba amadi April kunda Manipur lengana Health Department gi deputy secretary na thokpa notification da tobacco product pan masala supari na singba saraga public place da othokpa da thingba sida KSA na mafam kyara drive sataduna kwasing phagat patuna lakli lengak na thokiba order asibu indaduna masagi singdong khakta khallaga tawriba kaya KSA da sangjarakadabani haina lauthokraba tungda karbar tawriba kaya KSA da sangjaraktuna phaminaraga wakhal taminakhre loinana airport authority Kolkata Guwahati amadi Bir Tikendra airport se thaduna kwamana amadi tobacco production puthok pusin tawriba asi thingnaba khankhre loinana Manipur da lairiba transporter singdesu se thaduna kwamana amadi tobacco production asi pudanaba se iduna khankhre haina sumakna makhatana phongdorakhi atopa pawamanam ST list sanhanbagi demand ahongba leite Scheduled Tribe Demand Committee of Manipur Maitai Mitaibu ST list Salhangadabani haiba demand asi furup amagi constitutional demand yelhaumi ama oibagi mitai singi constitution na piba hakni haina committee asigi publicity secretary gi sirol da haidi sirol aduna state asigi phongphong sari ba yauna atai issue amataga karigumba hiram amatada mantiknaba mahut sinnanaba tawroi haiba committee gi phirepta ahongma leite haukiba lebaki issue kyada nathainaba honaba issue ama oina miyamna karigumbada ukhiba yaba phibam kaya khongjang asigi tangkak kaya da thengna khidaba nate sai sigi March tha loiramdai dagi COVID-19 committee gi khongjang singkhara tap thaba manba mong da lerakli Manipur gi mapan Assam na singbada khundariba mitai sing ST list sananaba honaba Manipur sandabana wana khangli asangi puruk taruk list salaba matungna mitai singi salhanduna Assam protection phangadabadu Manipur lengakna honadabadagi punna waminare lengakna pikhiba commitment matung ina loisinanaba honafam to I haidi hainasu pauksiyesna makhatana phongdorokli atopa pawa manamu COVID case hengalakpagi matangda kaisum sangda irang thoktuna nipan sirei
श्रीलंकन पुलिस ना फोंदोरखिबगी मतुंग इना लेबाक अदुगी सेक्सिना ngak sialaba kaisumsang amagi manungda leiba mifamsingda COVID-19 virus infection hengalakpagi matangda irang hauраktuna nongmai kapadu yamdrabda miyoi nipan sire amadi yangkhaiga manga asu apanangkhre hairi police personnel sa kayana Langkan konung Kalambogi hek manakta leiba Maharar region da koisinduna irang adu nam thana bahonakhi mipa singna guard singda khut tharaduna numidangi matamda saksangda mai thaba horoklaga wader ani hotes oina thamki haina police amasum atai singna phongdorakhi makoina phajin khibo officer ani adu rescue tawduna hospital pukatkhre haujikti phibam laksile haide hanasu pauksiesna makhatana phongdorakli Silakpuan atau papawa mana Amerika ki presiden oiragadaba Joe Biden makhong tekle Amerika ki presiden oina elect tawkraba Joe Biden mahakna loizaba luna sana tawzaba hui amaga sanabada nanthubadagi yet thangba khong fracture oire hain official source amana phongdoragli maki office na pikhiba warol gi matungina thangja numita Joe Biden na mahakna loizaba German Shepherd hui amaga sanabada soibadagi nanthuduna yet thangba makhong adu fracture oikhibani masina maram oiraga mahak sayol kharagi matamasi but upagi tangai fadaba leire ahan bagi oina x-ray lauduna yengkhiba matamna president Joe Biden gi makhong adu fracture oibagi mami ningthijana uba ngamkhide adubo medical staff na hena kupna yengna bagi damakta CT scan launaba hukum tawkhibani CT scan yengkhiba matamda mahaki yet thangba khongba mayai salakpa sarukta yamna pikna sakna mukhi sangda fracture oiba thengnakhibani masina maram oiraga president asina satok chusin tawbuda sayol kyagi matamasi but upagi tangai fadaba leire hairi sai yam silaglaba matamda fracture oiba haibasi mahoksagi oina thoklaba thodok ama oiribani Joe Biden makhatana mahaki fracture oiba saru adu layengmagi mathau tari hauji masagi sai humdraga nipan suraba Joe Biden America ki itihas ta khwai ki sahi yamlaba miyoi ama oina president ki phamasi paigadoribani January thada mak president ki phamasi painabagi damakta wasak lawbugi thorong pangthokani magna America ki president election ki campaign chatakhiba matamda sahi ki matangda hanglakhiba wahang kaya ama pakhum piu haiba yakhide President Biden na mahaki teklaba makhong adu layengnabagi damakta doctor sakhiba matamda paumisingna cover taunaba haizakibada ayaba pirakhide hairi President Biden atopasingi mateng yaudana makhong sikli tawraga Dr. Tamna changba ukhi hairenasu pauksiyesna makhatana phongdoragli duge myam haujiki oina patang asaida losinjarage ado sungchu shoiduna ngasi huren khar thenglak padaida special video ma myam da share tawjarake myam do phonga minersi aduga main pathoksa ki rusoi ki balan ki biar singa pigani adu anau no I pausing hoga sarakan myam shoiduna share tawjarake myam ngai minasen thank you